Hello guys, welcome back to another video of RJ Coding Tips. ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ Call of Duty Mobile Interclan Tournament ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯂꯣꯝꯗ ꯑꯩꯈꯣꯏ Python ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯒꯤ ꯀꯟꯇꯤꯅ꯭ꯌꯨꯑꯦꯁꯟ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯁꯤ꯫ ꯑꯩꯈꯣꯏ Python ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯁꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯇꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ Python ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯀꯣꯔꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯇꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯅꯠꯇꯕ ꯈꯤꯇꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀ ꯃꯔꯤ ꯂꯩꯅꯕ AI ꯍꯥꯏꯅꯔꯤꯕꯁꯦ ꯁꯤꯁꯤꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯣꯝꯂꯣꯝꯗ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯍꯥꯞꯆꯒꯦꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯗꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯃꯗꯤ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯨꯝꯕ ꯃꯆꯥ ꯃꯆꯥꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯤꯟꯖꯔꯛꯀꯅꯤ ꯁꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯔꯁꯤ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯗ ꯚꯤꯗꯤꯑꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ Python ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯁꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ AI ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯅꯤ ꯑꯩꯈꯣꯏꯅ AI ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ Pythonꯁꯦ ꯍꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯞ ꯂꯔꯅꯤꯡ ꯑꯗꯒꯤꯗꯤ ꯗꯇꯥ ꯁꯥꯏꯟꯁ ꯕꯤగ్ ꯗꯦꯇꯥ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯝꯊꯕ ꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯗꯇꯥ ꯈꯣꯝꯀꯠꯂꯕ ꯃꯇꯨꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯝꯕꯒꯤ ꯔꯣꯗꯃꯦꯞ ꯑꯃꯈꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯤꯗꯤ ꯍꯥꯟꯅ ꯄ꯭ꯔꯤꯗꯤꯐꯥꯏꯟ ꯑꯣꯏꯅ ꯂꯩꯕ ꯄ꯭ꯔꯤꯚꯤꯜ ꯑꯣꯏꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ Google Geminiꯒꯨꯝꯕ ChatGPTꯒꯨꯝꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ API ꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ API stands for Application Programming Interface ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯤꯗꯤꯐꯥꯏꯟ ꯑꯣꯏꯕ ꯐꯪꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯦꯞꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ Application Programming Interface APIꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯠꯕꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ChatGPTꯒꯨꯝꯕ ꯅꯠꯇ꯭ꯔꯒ Google ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯃ ꯁꯥꯗꯣꯏꯅꯦꯕ ꯉꯁꯤꯗꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ AIꯒꯨꯝꯕ ꯔꯣꯗꯃꯦꯞ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ChatGPTꯒꯨꯝꯕ ꯑꯗꯒꯤꯗꯤ Google Gemini ꯑꯗꯣꯝꯂꯣꯝꯗ ꯁꯥꯕꯒꯤ ꯔꯣꯗꯃꯦꯞ ꯑꯣꯏꯅ ꯆꯠꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯗꯤꯐꯥꯏꯟ ꯑꯣꯏꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯏꯁꯥꯒꯤ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯑꯣꯏꯕ ꯌꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯏꯕ ꯌꯥꯏ PC ꯑꯣꯏꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯁꯦꯝꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯁꯦ ꯁꯣ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛ ꯄꯤꯖꯔꯝꯈꯤꯕ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯡꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ API ꯀꯤ ꯀꯩꯀꯥ ꯈꯔ ꯍꯥꯟꯅ ꯂꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯦꯝꯃꯗꯣꯏꯅꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯒꯤ PyCharm ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯍꯥꯡꯇꯣꯛꯑꯦ PyCharm ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯍꯥꯡꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯐꯣꯜꯗꯔ ꯑꯃꯈꯛ ꯂꯩꯔꯦ ꯗꯦꯛꯁꯇꯣꯞꯇ ꯍꯥꯏꯔꯤꯕ ꯗꯦꯛꯁꯇꯣꯞꯇ ꯂꯩꯕ ꯐꯣꯜꯗꯔꯁꯦ ꯑꯩꯅ ꯗ꯭ꯔꯦꯒ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯀꯣ ꯁꯤꯗ ꯗ꯭ꯔꯦꯒ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯦ ꯄꯣꯞ ꯑꯞ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯏꯕ ꯄꯣꯞ ꯑꯞꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇ꯭ꯔꯁ ꯂꯣꯏ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯣꯄꯟ ꯇꯧꯕꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ Pythonꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯚꯔꯆꯨꯋꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯍꯥꯞꯀꯗ꯭ꯔꯥ ꯑꯣꯔ ꯃꯥꯒꯤ Python ꯏꯟꯇꯔꯄ꯭ꯔꯦꯇꯔꯁꯦ ꯀꯔꯝꯕꯅꯣ ꯈꯟꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ Python ꯏꯟꯇꯔꯄ꯭ꯔꯦꯇꯔꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ Python ꯍꯥꯟꯅ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯧꯕ ꯏꯟꯁꯇꯣꯜ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ add new interpreter ꯅꯝꯃꯅꯤ add local interpreter ꯅꯝꯃꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯋꯤꯟꯗꯣ ꯑꯃꯈꯛ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯊꯣꯛꯂꯛꯏꯕ ꯋꯤꯟꯗꯣꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯚꯔꯆꯨꯋꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯁꯦ ꯁꯤ ꯈꯜꯂꯅꯦꯕ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯑꯅꯧꯕ ꯇꯧꯔꯅꯤ ꯑꯣꯀꯦꯅ ꯁꯤꯗ ꯖꯦꯅꯦꯔꯦꯠ ꯑꯅꯧꯕ ꯇꯧꯈ꯭ꯔꯅꯦꯕ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯅꯝꯕ ꯀꯥꯟꯗ ꯁꯤꯗ ꯅ꯭ꯌꯨ ꯍꯥꯏꯔꯒ ꯐꯥꯏꯜ ꯑꯃ ꯊꯣꯛꯑꯦ ꯐꯥꯏꯜꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯗꯣꯏꯅꯦꯕ requirements.txt ꯍꯥꯏꯔ ꯊꯣꯜꯂꯁꯦꯕ ꯀꯣ requirements.txt ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ Pythonꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯁꯥꯗꯧꯔꯤꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯦꯀꯦꯖꯁꯤꯡꯁꯦ ꯏꯟꯁꯇꯣꯜ ꯇꯧꯁꯟꯖꯦꯕꯀꯣ ꯑꯗꯨ ꯏꯟꯁꯇꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯦ ꯀꯩ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ Googleꯒꯤ Geminiꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯤ Googleꯒꯤ ꯖꯦꯅꯦꯔꯦꯇꯤꯞ AIꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯁꯦꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ OpenAIꯒꯤ ꯀꯃꯥꯏꯅ ChatGPTꯒꯤ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯅꯤ ꯁꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ Google Generative AI ꯁꯤꯗ ꯌꯥꯎꯔꯤꯁꯦ Google Generative AIꯁꯦ ꯁꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ API ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯚꯦꯔꯤꯑꯦꯕꯜ ꯑꯃꯗ ꯂꯣꯠꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ API ꯀꯤꯗꯣ ꯑꯩꯈꯣꯏꯒꯤ GitHubꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯔꯚꯔ ꯑꯃꯗ ꯄꯨꯁ ꯇꯧꯈꯤꯕ ꯀꯥꯟꯗ ꯂꯤꯛ ꯑꯣꯏꯔꯒ ꯃꯤꯅ API ꯀꯤꯗꯣ ꯍꯨꯔꯥꯟꯈꯤꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯄꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯠꯅꯕꯒꯤꯗꯃꯛꯇ Python
dot env simagazu install tawsanbirani asi install tawbase sumaina iraga install hekta tawdo nate kamaina tawgadamno haiba matamda virtual environment hapkhrabani na koina sidai se terminal se hangtoni terminal se hangto matungda koina kai igani habdo sida pon iminase ahangla koi nasai gi virtual environment se hana activate tawjiba ko aduna venv je sidai lairi sida sangani sida venv sangani aduga script sangani aduga activate se tawrne si activate tawrakanda nasai gi sidai sida venv haina ma ubane ko asi venv je u taragadi koi virtual environment activate tawre ati tardi koina sida sida AVR pip install hagi requirements to adu install taw yare ko adu karamba insta requirements na habi matam da read tawraga karai dagi khoi gi laidi sigi within this folder the read tawraga requirements to install taw hadu ne ko yengsi si enter fu kanda nga sagi mana to Google Gemini generative AI ji install tawre maga mari le ba mayam su install tawre adu buloina na nga sagi python env.env adu su install tawre ne ba ko swain tawdana khoi nga sagi requirements ta hakki basic do mana matom to automatic install tawjare so mayam sidai sida mayam gi khoi internet connection amdi darkar orni adu loina na khoi system do kitang afawadi oi kai ko kai no do khoi sidati AI ki kala ko ina khoi internet connection as well as khoi system afawa yang kaneba so huji khoi si install tawri install taw sida na sai ge khoi API semurse aduna nahtang install tawri ngai sida link aba comment section hapcharam ge mayam as well as description da hapcharam ge sangmaje ai sidai sida browser mo pusanjara ge so sida lai ko mayam sida sigi link sida la ani la abang tong da sigi get API ki sida namani get API ki sida namba kan man API ki makha pirak kadoi akhoi create kadori API ki je khoi create namani create number kan man generate tawrani generate tawi ngaktan ngai minarni uzu khoi API key ma phange ko phangi be API key je copy tawraga khoi sidai mana project number matung ina leire free of charge khoi sina do je free ni ko adu mayam kari gumba khoi gi work khoi na kari application to pas haba kan ta sing actually si implement taw hai targa de khoi ke do ba direct khoi billing ko paisa khoi gi bill address ke ka hapchan ani adu direct khoi na leire sina be damne adu hoji ke khoi di tambagi na khoi free of charge sina de ne ko so sidai si close tawraga aduga hai basida ngasai gi ai main file do semage ko new python file ama semani sida main.python file semego aduga ai sida API ki je paste tawsada thange do sumai API ki je sumai utlaga thamba kanda min huran gi ya habdina aina sida bum ke do ya ham matamda new file ama khak sembe ya kai phanga matamda dot haraga env haba ko okay v wale sida refactor ko rename tawro aduga aina env hayadane dot env thongre maming thongre dot env maming tham taragadi ngasai gen load pe adoine ba ko load pe adoine dun aina sida Google Gen AI key harne ko Google Gemini generative AI key te sida zu paste tawre smaina ya thanam aduga ai sida gi lokhoki ba yare ko meyan kariuma topa video sing de thengna birangani kaigumba topa smaina AI shaw khoba tawgan moidi within this akhoi gi direct file manu jida dum ngasai AI ki do hapta leba ko isu kai di adu akhoi di secure oina ba tawsi aduna akhoi gi tamingai da yanna khazana mkhong singa tamhona bi dam ta smaina semani so install tawgiba packages darkar oiba magi model jinga import orasi han matamda import google.generative AI ko si je khoi maming am thon si s gen AI net calls ko ta sambini ko haidi generative AI Google generative AI na sana thon do khoi smain tawga tenjen thon be wani ko find tor thole next ta khoi kai do butai akhoi gi from.env dagi khoi kai to putai import tor asi kanano node.env je import toxlas ko as well as akhoi ama application ga jusangini kanano haiba matamda import os have the khoi operating system je si masagi damak ta yaujawne kaino da sai gi khoi os sinarga environment variable le read taw doine ba ko adu adugi damak ta load.env je cb function ne kaurani aduga kaurab matung da koina API key haiba ma sigi khoi gi variable ma declare tore variable je koina os haiba je kaurani aduga get tawni kanano get taw duje env je sigi get env kauri dung sai koina environment variable e gi sigi variable maming am yawi je si copy taw birani ko copy taw re duga sile paste taw sale yare sibok ta khoi gi mayam dian ta bian lo jai yana simple loiba process ni straightforward ni ko mayam si video si dum follow taw biu sungoi soi na haigani haina khamjai so si API ki je khoina declare taw ro mutung da khoina configure ma taw tare ko si configure taw se comment taw gani hana tamda gen AI dot
ꯀꯟꯐꯤꯒꯔꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ API ꯀꯤ ꯄꯥꯁ ꯇꯧꯗꯣꯏꯅꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ API ꯀꯤꯗꯤ ꯍꯧꯖꯤꯛ API ꯀꯤꯅ ꯚꯦꯔꯤꯑꯦꯕꯜ ꯁꯤꯁꯤꯅ ꯃꯁꯥꯒꯤ ꯒꯨꯒꯜꯅ ꯍꯥꯞꯆꯔꯛꯄ ꯑꯩꯈꯣꯏ ꯀꯟꯐꯤꯒꯔ ꯇꯧꯕꯗ API ꯀꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ API ꯀꯤꯗꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯁꯤꯒꯤ ꯚꯦꯔꯤꯑꯦꯕꯜꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀꯣꯗꯁꯦ ꯀꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒꯤꯀꯣ ꯒꯨꯒꯜꯒꯤ ꯖꯦꯃꯤꯅꯥꯏꯒꯤ ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯒꯨꯒꯜ AI ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯋꯤꯛ ꯁ꯭ꯇꯥꯔꯠ ꯒꯥꯏꯗꯁꯨ ꯂꯩꯀꯣ ꯀ꯭ꯋꯤꯛ ꯁ꯭ꯇꯥꯔꯠ ꯒꯥꯏꯗ ꯀꯩꯀꯥꯁꯤꯗ ꯌꯦꯡꯕꯗ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯅꯦꯕ ꯑꯍꯥꯟꯕ ꯃꯇꯝꯗ ꯌꯦꯡꯉꯨꯇꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯖꯁ ꯁꯤꯗ ꯂꯩꯔꯕ ꯒꯨꯒꯜꯗꯒꯤ ꯏꯝꯄꯣꯔꯠ ꯖꯦꯅꯤ ꯑꯥꯏ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯁꯤ ꯂꯧꯊꯣꯔꯛꯑꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯣꯔ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯠꯇꯕꯀꯣ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯇꯦꯛꯁ ꯖꯦꯅꯔꯦꯁꯟꯒꯤꯗ ꯌꯦꯡꯉꯁꯦ ꯇꯦꯛꯁ ꯖꯦꯅꯔꯦꯁꯟꯒꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯏꯝꯄꯣꯔꯠ ꯒꯨꯒꯜꯗꯒꯤ ꯖꯦꯅꯤ ꯑꯥꯏ ꯏꯝꯄꯣꯔꯠ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯏꯟꯠꯇꯒꯤ ꯁꯨꯃꯥꯏꯅ API ꯀꯤ ꯇꯧꯔꯒ ꯁꯤꯒꯤ ꯀꯣꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣꯗꯇꯣ ꯈꯪꯉꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯣꯄꯤ ꯇꯧꯔꯤꯕ ꯀꯣꯗꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯀꯣꯄꯤ ꯄꯦꯁ ꯇꯧꯔꯒ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯩꯇꯕ ꯑꯃ ꯍꯥꯏꯗꯤ ꯀꯣꯄꯤ ꯄꯦꯁ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟ ꯀꯦꯁ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯒꯥꯏꯗ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯇꯦꯛꯁ ꯇꯨ ꯏꯃꯦꯖ ꯏꯟꯄꯨꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯦꯛꯁ ꯇꯨ ꯏꯃꯦꯖ ꯑꯣꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯕꯅꯦꯕ ꯃꯣꯏꯒꯤ API ꯀꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯁꯤꯡ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯇꯦꯛꯁꯇꯪ ꯇꯧꯅꯤ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯃꯦꯖ ꯀꯩꯀꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯀꯁꯇꯝ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯦꯞ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏꯅꯤ ꯁꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯀꯣꯗꯁꯦ ꯈꯪꯉꯦꯀꯣ ꯁꯤ ꯂꯧꯔꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯀꯁꯇꯝ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯚꯦꯔꯤꯑꯦꯕꯜ ꯀꯩꯀꯥ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯨꯅ ꯇꯣꯉꯥꯜꯂꯦꯕ ꯈꯔ ꯑꯃꯨꯛꯀꯣ ꯁꯤꯐꯧꯇ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯥꯡꯗꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯟꯐꯤꯒꯔ ꯇꯧꯔꯦ ꯀꯟꯐꯤꯒꯔ ꯇꯧꯕꯗꯣ ꯃꯥꯅ ꯁꯤꯗꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯒꯣ ꯊ꯭ꯔꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣ ꯀꯟꯐꯤꯒꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯃꯈꯛ ꯏꯁꯦꯕꯀꯣ ꯀꯩ ꯐꯪꯁꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯎꯟ AI ꯍꯥꯏꯅ ꯊꯣꯜꯂꯁꯦ ꯑꯥꯎꯟ AI ꯊꯣꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯑꯃꯈꯛ ꯄꯤꯗꯣꯏꯅꯦꯕ ꯄꯤꯗꯣꯔꯤꯕ ꯇꯦꯛꯁꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯤꯔꯛꯀꯗꯕ ꯇꯦꯛꯁꯅꯤ ꯑꯗꯨꯕꯨ ꯇꯦꯛꯁꯁꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯏꯟꯄꯨꯠ ꯑꯣꯏꯅ ꯂꯧꯍꯟꯁꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯏꯟꯄꯨꯠ ꯑꯣꯏꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯃꯈꯥꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯣꯗꯦꯜ ꯑꯃ ꯁꯦꯠ ꯇꯧꯁꯤ ꯃꯣꯗꯦꯜꯁꯦ ꯀꯩ ꯁꯦꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯖꯦꯟ AIꯁꯦ ꯂꯧꯔꯣ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯤꯞ ꯃꯣꯗꯦꯜꯁꯦ ꯂꯧꯔꯛꯑꯣꯕ ꯀꯣ ꯖꯦꯅꯦꯔꯦꯇꯤꯞ ꯃꯣꯗꯦꯜꯁꯦ ꯂꯧꯔꯛꯑꯣ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯤꯞ ꯃꯣꯗꯦꯜꯁꯤꯗ ꯃꯣꯗꯦꯜ ꯅꯦꯝ ꯑꯃꯈꯛ ꯄꯤꯔꯣꯅ ꯃꯥꯅ ꯍꯥꯏ ꯃꯣꯗꯦꯜ ꯅꯦꯝꯁꯦ ꯖꯦꯃꯤꯅꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯦ 2.0 ꯖꯦꯃꯤꯅꯥꯏ 2.0 ꯑꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ EXP ꯍꯥꯏꯀꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯤ ꯂꯧꯔꯤꯕ ꯃꯣꯗꯦꯜꯁꯦ ꯀꯥꯏꯗꯩꯅꯣꯅ ꯃꯌꯥꯝꯅ ꯍꯪꯅꯤꯡꯉꯝꯒꯅꯤ ꯑꯗꯨ ꯁꯤꯒꯤ ꯃꯣꯗꯦꯜꯁꯦ ꯀꯥꯏꯗꯩ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯩ ꯎꯠꯀꯦꯀꯣ ꯑꯃꯨꯛ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯄ꯭ꯔꯣꯝꯇ ꯅꯝꯃꯣ ꯁꯤꯗꯩꯁꯤꯗ ꯖꯦꯃꯤꯅꯥꯏ 2.0 ꯐ꯭ꯂꯥꯁ ꯁꯤꯖꯤꯅꯦꯕ ꯂꯦꯇꯦꯁ ꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯚꯔꯖꯟꯁꯤꯗꯒꯤ ꯂꯥꯛꯄꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ EXP ꯍꯥꯞꯄꯤꯁꯤꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯇꯧꯕꯩꯅꯦ ꯁꯤꯗꯒꯤ ꯂꯥꯏꯠ ꯂꯩ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅꯀꯣ ꯑꯃꯨꯛ ꯐ꯭ꯔꯤ ꯚꯔꯖꯟ ꯄꯥꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯖꯦꯃꯥ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏꯕ ꯁꯤ 2 ꯕꯤꯂꯤꯌꯟ ꯍꯥꯏ 2B ꯍꯥꯏꯁꯦ 2 ꯕꯤꯂꯤꯌꯟ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯌꯥꯎꯗꯣꯏꯕ ꯗꯤꯇꯦꯜꯁꯇꯣ 2 ꯕꯤꯂꯤꯌꯟ ꯗꯇꯥꯃꯨꯛꯀꯤ ꯆꯥꯡꯗꯅꯤ ꯑꯦꯁ ꯋꯦꯜ ꯑꯦꯁ 9 ꯕꯤꯂꯤꯌꯟ ꯂꯩ 27 ꯕꯤꯂꯤꯌꯟ ꯂꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯐ꯭ꯔꯤꯗ ꯀꯣ ꯃꯥꯒꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯒꯤ 15 ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯇꯤ ꯐ꯭ꯔꯤ ꯑꯣꯏꯍꯟꯂꯦ ꯑꯗꯨ ꯁꯤꯖꯤꯟꯅꯔꯁꯦ ꯁꯣ ꯁꯤꯗꯒꯤ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯣꯗꯦꯜꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯗꯦꯜ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯣꯗꯦꯜꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯁꯦꯕꯀꯣ ꯔꯦꯁꯄꯣꯟꯁꯁꯦ ꯀꯩ ꯃꯣꯗꯦꯜꯁꯤꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯍꯟꯒꯗꯣꯏꯅꯤ ꯃꯣꯗꯦꯜ ꯗꯣꯠ ꯖꯦꯅꯦꯔꯦꯠ ꯀꯣ ꯖꯦꯅꯦꯔꯦꯠ ꯀꯟꯇꯦꯟ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯅꯤ ꯀꯔꯝꯕ ꯖꯦꯅꯦꯔꯦꯠꯅꯣ ꯇꯦꯛꯁ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯇꯦꯛꯁꯇ ꯖꯦꯅꯦꯔꯦꯠ ꯇꯧꯒꯗꯕꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯖꯦꯅꯦꯔꯦꯇꯤꯞ ꯃꯣꯗꯦꯜꯁꯦ ꯋꯥꯔꯛ ꯇꯧꯗꯕ ꯌꯥꯎꯕꯅꯦꯕꯀꯣ ꯖꯦꯅꯦꯔꯦꯇꯤꯞ ꯑꯩꯁꯤꯗ ꯑꯝꯇꯪ ꯍꯥꯞꯆꯔꯝꯒꯦ ꯖꯦꯅꯦꯔꯦꯇꯤꯞ ꯃꯣꯗꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯗꯖꯟ ꯋꯥꯔꯛ ꯀꯣ ꯗꯖꯟ ꯋꯥꯔꯛ ꯃꯔꯛꯇ ꯋꯥꯔꯛ ꯇꯧꯗꯕ ꯀꯥꯏꯗ ꯑꯣꯟ ꯂꯦꯇꯦꯁ ꯚꯔꯖꯟ ꯑꯩꯈꯣꯏꯒꯤ ꯂꯦꯇꯦꯁ ꯚꯔꯖꯟ ꯑꯣꯐ ꯄꯥꯏꯊꯟ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯏꯊꯟ 13 ꯚꯔꯖꯟ ꯌꯧꯔꯕꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯄꯥꯏꯊꯣꯟ ꯂꯦꯇꯦꯁ ꯀꯣ ꯁꯤꯒꯤꯗ ꯄꯥꯏꯊꯣꯟ ꯂꯦꯇꯦꯁ ꯚꯔꯖꯟꯁꯤ 3.12 ꯂꯩ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ 3.13 ꯐꯥꯎ ꯌꯧꯔꯦꯀꯣ ꯁꯤ 3.13ꯒꯨꯝꯕ ꯂꯦꯇꯦꯁꯁꯦ ꯄꯥꯏꯊꯣꯟ ꯁꯤꯒꯨꯝꯕꯁꯦ ꯍꯥꯞꯄꯤꯒꯅꯨ ꯃꯔꯝꯗꯤ ꯃꯣꯏꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯚꯔꯖꯟꯒꯤ ꯁꯤꯒꯤ ꯃꯣꯗꯦꯜꯒꯨꯝꯕꯁꯦ ꯋꯥꯔꯛ ꯇꯧꯗꯦ ꯑꯗꯨꯅ ꯍꯥꯟꯅꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ
ꯄꯥꯏꯊꯟꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯁꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯝꯕꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯔ ꯂꯩꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 3.11 ꯍꯥꯏꯀꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ 3.11 ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ 3.8ꯇꯒꯤ ꯁꯦꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯚꯔꯆꯨꯋꯦꯜ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯁꯦꯝꯈꯤꯕꯒꯤꯅꯦꯕꯀꯣ ꯁꯤꯐꯧꯇ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯀꯩꯅꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯥꯞꯇ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯛ ꯇꯧꯍꯟꯒꯦꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯚꯔꯆꯨꯋꯦꯜ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯣꯝꯅ ꯍꯥꯞꯅꯤꯡꯉꯤꯕ ꯚꯔꯖꯟ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯃꯣꯗꯦꯜꯁꯦ ꯁꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯦꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯔꯠ ꯀꯣꯗꯦꯠ ꯑꯣꯏꯅ ꯑꯃ ꯄꯤꯔꯁꯦꯕ ꯍꯦꯜꯂꯣ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯗꯨꯒ ꯄ꯭ꯂꯤꯁ explain about the ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯁꯤꯒꯦ ꯅ꯭ꯌꯨ RTX 50 ꯁꯤꯔꯤꯁꯇꯣ ꯍꯥꯏꯔꯦꯀꯣ 5090 ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯍꯜꯂꯁꯦꯕ ꯀꯩ ꯊꯣꯛꯂꯛꯀꯦ ꯌꯦꯡꯖꯦꯕꯀꯣ ꯄ꯭ꯂꯤꯁ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯕꯥꯎꯠ ꯗ RTX 5090 in about ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯍꯟꯒꯨꯝꯁꯤ ꯀꯌꯥ ꯑꯣꯏꯁꯤꯒꯦ 100 ꯋꯥꯔꯗꯁꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯜꯂꯁꯤ ꯑꯣꯀꯦ ꯁꯤꯒꯤ ꯇꯦꯛꯁꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯀꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯪꯁꯟ ꯀꯣꯜ ꯇꯧꯗꯣꯏꯅꯦ ꯀꯔꯝꯕ ꯐꯪꯁꯟ ꯁꯤꯒꯤ ꯑꯣꯟ AIꯁꯦ ꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯛꯁꯁꯦ ꯑꯩꯅ ꯁꯤꯗ ꯐꯪꯁꯟ ꯀꯣꯜ ꯇꯧꯈ꯭ꯔꯅꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯦꯔꯔ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯣꯠꯁꯦ ꯔꯟ ꯇꯧꯕ ꯌꯥꯔꯦ ꯀꯣ ꯁꯤꯒꯤ ꯀꯣꯠꯁꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯁꯤ ꯑꯗꯨꯀꯥꯟꯗ ꯀꯩ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯁꯤ ꯁꯣ ꯁꯤ ꯔꯟ ꯇꯧꯔꯦ ꯉꯥꯛꯇꯪꯗꯤ ꯉꯥꯏ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯃꯥ API ꯀꯣꯜ ꯇꯧꯗꯣꯏꯅꯤꯅ ꯑꯣꯀꯦ ꯄ꯭ꯔꯣꯁꯦꯁ ꯐꯤꯅꯤꯁ ꯋꯤꯠ ꯑ ꯀꯣꯠ ꯍꯥꯏ ꯄ꯭ꯔꯣꯁꯦꯁꯇꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯑꯣꯀꯦ ꯁꯤꯗꯩꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯔꯦꯁꯄꯣꯟꯁ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯇꯧꯕ ꯑꯃ ꯋꯥꯠꯂꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯇꯤ ꯇꯧꯔꯦ ꯕꯠ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯇꯧꯔꯝꯒꯗꯕꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯤꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯎꯔꯨꯗꯣꯏꯅꯤ ꯑꯗꯨꯅ ꯔꯦꯁꯄꯣꯟꯁꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛ ꯇꯥꯔꯦ ꯏꯟ ꯗ ꯐꯣꯔꯝ ꯑꯣꯐ ꯇꯦꯛꯁꯇ ꯑꯣꯟꯊꯣꯛ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯟ ꯇꯧꯁꯦ ꯑꯃꯨꯛꯀ ꯁꯤꯃꯨꯛ ꯔꯟ ꯇꯧꯔ ꯌꯦꯡꯁꯤ ꯃꯌꯥꯝ ꯄꯥꯈꯠꯇꯤꯒꯅꯨꯀꯣ ꯑꯍꯥꯟꯕꯗ ꯔꯟ ꯇꯧꯕꯗ ꯊꯣꯛꯂꯛꯇꯦ ꯀꯥꯏꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯦ ꯋꯥꯠꯄꯩꯅꯤ ꯄ꯭ꯔꯤꯟ ꯁ꯭ꯇꯦꯠꯃꯦꯟ ꯋꯥꯠꯄꯩꯅꯤꯀꯣ ꯁꯣ ꯄ꯭ꯔꯤꯟ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯍꯥꯞꯆꯜꯂꯦ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯃꯥꯅ ꯀꯩ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛꯀ ꯄꯤꯔꯛꯑꯦ ꯀꯩ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ RTX 5090 ꯍꯥꯏꯔꯤꯁꯦ ꯑꯅꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯥꯔꯀꯤꯇꯦꯛꯆꯔꯅꯤꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯀꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯃꯥ 4K 8K ꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯒꯦꯃꯤꯡ ꯄꯔꯐꯣꯔꯃꯦꯟꯁ ꯎꯕ ꯐꯪꯉꯤ ꯁꯤꯒꯨꯝꯕ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯈꯛ ꯁꯤ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯦꯛꯁꯁꯦ ꯄꯤꯔꯛꯑꯦꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯩ ꯇꯧꯕ ꯌꯥꯔꯦ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ while ꯂꯨꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ do while ꯂꯨꯞꯀꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯃꯥꯁꯦ ꯂꯨꯞ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦꯕ ꯀꯩꯗꯧꯅꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯄꯨꯂꯞ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯔꯃꯤꯅꯦꯜꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯁꯣ ꯏꯟ ꯑꯣꯔꯗꯔ ꯇꯨ ꯗꯨ ꯗꯦꯠ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯣꯠꯁꯦ ꯈꯔ ꯑꯣꯟꯊꯣꯛꯁꯤ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯇꯦꯛꯁꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯦꯛꯁꯦ ꯏꯟꯄꯨꯠ ꯑꯣꯏꯅ ꯄꯤꯍꯟꯗꯣꯏꯅꯦꯕꯀꯣ enter your prompt ꯁꯤꯒꯤ ꯄ꯭ꯔꯣꯝꯇꯣ ꯑꯩꯅ ꯄꯤꯔꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯄ꯭ꯔꯣꯝꯇꯣ ꯉꯁꯥꯏꯒꯤ ChatGPTꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯥꯅ ꯑꯟꯁꯔ ꯄꯤꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣই ꯍꯧꯖꯤꯛ while ꯂꯨꯞ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤꯈꯩ while true ꯆꯨꯝꯃꯤꯈꯩ ꯑꯩꯈꯣꯏ ꯁꯤꯗ ꯔꯟ ꯇꯧꯍꯟꯒꯗꯣꯏꯅꯤ ꯔꯟ ꯇꯧꯍꯟꯗꯣꯏꯁꯤ ꯀꯩꯅꯣ ꯏꯟꯄꯨꯠꯇ enter your prompt ꯑꯃꯈꯛ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯆꯟꯕ ꯌꯥꯏꯀꯣ exit to quit ꯑꯗꯨꯅ ꯑꯩꯈꯣꯏꯅ exitꯁꯦ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒ exit ꯍꯥꯏꯔꯤꯕ enterꯁꯦ ꯁꯤ ꯐꯨꯕ ꯀꯥꯟꯗ ꯃꯥꯅ ꯃꯇꯣꯝꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯋꯤꯠ ꯇꯧꯖꯈꯤꯗꯣꯏꯅꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀ꯭ꯋꯤꯠ ꯇꯧꯈꯤꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯁꯤꯝꯄꯜ ꯑꯣꯏꯕ AIꯒꯤ ꯃꯑꯣꯡꯗ ꯁꯥꯕꯅꯤꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ AI ꯑꯦꯁꯤꯁꯇꯦꯟꯠꯀꯨꯝꯕ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯚꯔꯖꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯥꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ AIꯒꯤ ꯁꯤꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ AI ꯁꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯄ꯭ꯔꯤ ꯇ꯭ꯔꯦꯟ ꯂꯩꯔꯕ ꯃꯣꯗꯦꯜ ꯃꯌꯥꯝꯁꯤꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤ ꯇꯝꯕꯒꯤꯁꯨ ꯃꯌꯥꯝ ꯄ꯭ꯔꯣꯖꯦꯛ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯏꯊꯟ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯗꯩ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯒꯤ ꯆꯦꯅꯦꯜ RJ ꯀꯣꯗꯤꯡ ꯇꯤꯞꯁ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯗ ꯐꯪꯒꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯒ꯭ꯔꯣ ꯇꯧꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯁꯣ ꯍꯧꯖꯤꯛ ꯁꯤ ꯇꯦꯛꯁꯁꯦ ꯑꯩꯈꯣꯏ ꯏꯟꯄꯨꯠ ꯇꯧꯔꯒ ꯂꯧꯔꯦ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯅꯤ if ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯍꯥꯞꯁꯦꯕꯀꯣ if text dot lower ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯑꯩꯈꯣꯏꯅ ꯌꯨꯖꯔꯅ ꯄꯤꯔꯤꯕ ꯇꯦꯛꯁꯁꯦ ꯂꯋꯔꯗ ꯑꯣꯟꯊꯣꯛꯑꯁꯦꯕꯀꯣ ꯂꯋꯔꯗ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ exit ꯇꯧꯊꯣꯛꯈ꯭ꯔꯕ ꯍꯨꯝꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯛꯏꯁꯦ exit ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯌꯥꯎꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯅꯤ ꯁꯤꯗꯩꯁꯤꯗ thank you ꯕ꯭ꯔꯦꯀꯦꯠꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ thank you ꯍꯥꯏꯔꯒ ꯃꯥꯁꯦ ꯕ꯭ꯔꯦꯛ ꯇꯧꯍꯟꯈ꯭ꯔꯒꯦꯀꯣ ꯕ꯭ꯔꯦꯛ ꯇꯧꯍꯜꯂꯁꯤ ꯑꯦꯟ ꯗꯦꯟ ꯗ ꯔꯦꯁꯄꯣꯟꯁꯁꯦ ꯀꯅꯥꯅ ꯀꯥꯏꯗꯒꯤ ꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ
ꯑꯩꯒꯤ ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯀꯅꯥꯅ ꯀꯥꯏꯗꯒꯤ ꯄꯤꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯊꯛꯇꯕꯨꯗꯤ ꯔꯦꯁꯄꯣꯟꯁ ꯂꯩꯈ꯭ꯔꯦꯕꯀꯣ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯔꯦꯁꯄꯣꯟꯁꯇꯣ ꯁꯤꯗꯩꯁꯤꯗ ꯔꯤꯇꯔꯟ ꯑꯣꯏꯅ ꯇꯧꯍꯜꯂꯛꯀꯅꯤ ꯔꯤꯇꯔꯟ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯇꯣ ꯔꯤꯇꯔꯟ ꯇꯧꯍꯜꯂꯁꯤ ꯁꯤꯗ ꯔꯤꯇꯔꯟ ꯇꯧꯔꯛꯏꯕ ꯇꯦꯛꯁꯇꯣ ꯑꯩꯅ ꯁꯤꯗ ꯔꯦꯁꯄꯣꯟꯁꯁꯤꯗ ꯑꯃꯨꯛ ꯋꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯋꯣꯛꯄꯁꯤꯅ ꯀꯅꯥꯗ ꯄꯤꯗꯣꯏꯕ ꯁꯤꯒꯤ ꯑꯩꯒꯤ ꯑꯣꯟ ꯑꯦ ꯑꯥꯏꯗ ꯇꯦꯛꯁ ꯇꯧꯔꯒ ꯁꯤ ꯄꯤꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯄ꯭ꯔꯤꯟ ꯇꯧꯍꯜꯂꯁꯦꯕ ꯀꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔ ꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯃꯤꯡ ꯊꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯑꯦ ꯑꯥꯏ ꯍꯥꯏꯔꯁꯤ ꯃꯃꯤꯡ ꯀꯣ ꯈꯝꯕ ꯌꯥꯏ ꯍꯥꯏꯁꯦ ꯃꯥꯅ ꯔꯤꯇꯔꯟ ꯇꯧꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯃꯃꯤꯡꯗꯤ ꯑꯃꯍꯦꯛꯇ ꯊꯣꯟꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯔꯦꯁꯄꯣꯟꯁꯇꯣ ꯄꯤꯍꯜꯂꯛꯑꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯑꯅꯤ ꯁꯨꯏꯅꯗꯤ ꯍꯥꯏꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯔꯤꯅꯦꯝ ꯇꯧꯕ ꯌꯥꯏ ꯁꯣ ꯑꯥꯎꯇꯔ ꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗ ꯌꯥꯅꯤ ꯁꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯈꯝꯕ ꯌꯥꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟꯁꯦ ꯇ꯭ꯔꯨ ꯑꯣꯏꯔꯤꯒꯦ ꯑꯩꯈꯣꯏ ꯌꯨꯖꯔꯗ ꯏꯟꯄꯨꯠ ꯄꯤꯁꯜꯂꯅꯤ ꯌꯨꯖꯔꯒꯤ ꯏꯟꯄꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯔꯛꯀꯅꯤ ꯔꯦꯁꯄꯣꯟꯁꯁꯤꯅ ꯀꯅꯥꯗꯩ ꯂꯧꯗꯣꯏꯕ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯇꯦꯛꯁꯇꯣ ꯑꯗꯨꯗꯩ ꯂꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯟꯁꯔꯗꯨꯅ ꯀꯅꯥꯅ ꯈꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯗ ꯃꯥꯅ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯔꯛꯑꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯟ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯣ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯔꯟ ꯇꯧꯔꯒꯦ ꯔꯟ ꯇꯧꯔꯦ ꯔꯟ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯄ꯭ꯔꯣꯝ ꯏꯔꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯤꯠ ꯇꯧꯅꯕ ꯁꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯏꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ 3 steps to learn Python AI ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ Python AI ꯇꯝꯅꯤꯡꯉꯤꯗꯨꯒꯤ ꯃꯇꯥꯡꯗ 3 steps ꯑꯍꯨꯝ ꯃꯔꯨꯑꯣꯏꯕ steps ꯑꯍꯨꯝꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯑꯦꯟꯇꯔ ꯐꯨꯖꯜꯂꯁꯤ ꯑꯦꯟꯇꯔ ꯐꯨꯕ ꯀꯥꯟꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯌꯥꯏꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯥꯏꯔꯅꯤ ꯁꯣ ꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯔꯟ ꯇꯧꯔꯤꯕꯅꯤ ꯁꯣ ꯃꯥ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯥ ꯔꯟ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯃꯈꯛ ꯍꯥꯏꯔꯛꯑꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯇꯨ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯄꯤꯔꯦꯀꯣ ꯁꯦ ꯍꯦꯛꯇ ꯆꯕꯥꯛ ꯑꯣꯏꯅ ꯄꯤꯁꯜꯂꯛꯑꯦ ꯀꯩꯒꯤꯅꯣꯗꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯃꯇꯪꯁꯨ ꯍꯥꯏꯍꯧꯒꯦꯕ ꯁꯤꯒꯤꯗ ꯃꯥꯅ ꯇꯣꯀꯟ ꯍꯥꯏꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯁꯤ ꯇꯣꯀꯟ ꯀꯥꯎꯟ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯇꯣꯀꯟ ꯀꯥꯎꯟꯁꯦ ꯃꯥꯅ ꯍꯥꯎ ꯃꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯦꯅꯤ ꯀꯣ ꯃꯥꯅ ꯇꯣꯀꯟꯁꯦ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯝꯕꯔ ꯑꯣꯐ ꯋꯥꯔꯗꯁꯇꯨꯅꯦꯕ ꯑꯣꯔ ꯅꯝꯕꯔ ꯑꯣꯐ ꯂꯦꯇꯔꯁꯇꯨꯅꯦꯕ ꯃꯥ ꯀꯌꯥꯝ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯃꯦꯅ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ 50 ꯋꯥꯔꯗꯁꯀ ꯍꯥꯏꯔꯛꯄꯗꯗꯤ ꯃꯌꯥꯝ 10 ꯇꯛꯅ ꯄꯤꯗꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ 10 ꯇꯛꯅ ꯄꯤꯖꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯌꯥꯝ ꯁꯥꯡꯃꯜꯂꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯌꯥꯝ ꯇꯦꯜꯍꯟꯁꯤ ꯇꯣꯀꯟ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯁꯝꯖꯟꯅꯕ ꯇꯧꯔꯁꯤ in about 300 words ꯍꯥꯏꯔꯁꯤ 300 wordsꯇ ꯀꯃꯥꯏꯅ ꯄꯤꯔꯛꯀꯦ ꯌꯦꯡꯁꯤꯀꯣ ꯃꯦꯝꯁꯤꯗ ꯑꯃꯨꯛ ꯁꯣ 300 wordsꯇ ꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯁꯥꯡꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯈꯔꯪꯗꯤ ꯇꯦꯟꯖꯜꯂꯦ ꯍꯥꯟꯅ 3 step roadmap ꯍꯥꯏꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ Python fundamentals ꯗꯥꯇꯥ ꯍꯦꯟꯗ꯭ꯂꯤꯡ ꯐꯖꯅ ꯍꯩꯔꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ sklearnꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯇꯧꯔꯣ ꯑꯗꯩ machine learningꯇꯣ ꯀꯦꯠ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯣ ꯑꯗꯨꯒ machine learning ꯇꯝꯃꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗꯤꯞ ꯂꯔꯅꯤꯡ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯌꯥꯝ ꯁꯤꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯔꯦꯕ ꯆꯦꯠ ꯖꯤꯄꯤꯇꯤꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯑꯟꯁꯔ ꯄꯤꯔꯛꯑꯅꯦꯕꯀꯣ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯗ ꯏꯍꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯊꯕꯛ ꯇꯧꯍꯟꯕ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯦ ꯑꯥꯏ ꯁꯨꯃꯥꯏꯅ ꯁꯥꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯩ ꯁꯤꯒꯤ ꯑꯦ ꯑꯥꯏꯁꯦ ꯗꯤꯕꯂꯞ ꯇꯧꯈꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯁꯤꯁꯦ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯐꯪꯁꯅꯦꯂꯤꯇꯤ ꯍꯥꯞꯆꯤꯟꯕ ꯌꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯤꯒꯤꯁꯦ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯄꯥꯔꯠ 2 ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯈꯤꯇꯪ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯍꯟꯁꯤꯀꯣ ꯄꯥꯏꯊꯟ ꯄ꯭ꯔꯣꯒꯥꯝ ꯀꯣ ꯁꯤꯗ ꯌꯦꯡꯉꯨ ꯌꯥꯝ ꯁꯝꯕꯗ ꯃꯥꯅ ꯄꯥꯏꯊꯟꯗꯒꯤ ꯀꯩ ꯄꯤꯔꯛꯑꯦ ꯄ꯭ꯔꯤꯟꯠ ꯍꯜꯂꯣ ꯋꯥꯔꯜ ꯍꯥꯏꯗꯤ ꯗ ꯁꯤꯡꯒꯜ ꯂꯥꯏꯟ ꯑꯣꯐ ꯀꯣꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯄꯤꯔꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯋꯥꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯔ ꯃꯦꯊꯃꯦꯇꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯪꯕꯁꯨ ꯌꯥꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ 10,000ꯒꯤ ꯔꯨꯠ ꯀꯌꯥꯅꯣ 10,000ꯒꯤ ꯔꯨꯠ ꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ 10,000ꯒꯤ ꯔꯨꯠꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥ ꯄꯤꯔꯛꯏ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯀꯣ ꯑꯣꯀꯦ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯀꯤ ꯃꯥꯅ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯀ꯭ꯌꯨꯕ ꯔꯨꯠꯀꯤ ꯁꯨꯃꯥꯏꯅ 4 ꯔꯨꯠ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯔꯤꯖꯜꯇꯣ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯟꯗꯤꯁꯟ ꯑꯝꯇꯪ ꯌꯦꯡꯍꯧꯕ ꯌꯥꯏꯀꯣ ꯑꯦꯛꯖꯤꯠ ꯅꯝꯃꯁꯦꯕ ꯑꯦꯛꯖꯤꯠ ꯅꯝꯃꯒꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯦꯛꯖꯤꯠ ꯇꯧꯔꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯔ ꯃꯥ ꯄ꯭ꯔꯣꯁꯦꯁ ꯐꯤꯅꯤꯁ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯇꯧꯔꯒ ꯁꯤꯒꯤ ꯑꯦ ꯑꯥꯏꯁꯦ ꯁꯥꯕ ꯇꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯦ ꯑꯥꯏ ꯁꯦꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃो ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯣ ꯃꯥꯅꯁꯨ ꯁꯤꯗ ꯑꯥꯔꯖꯤ ꯀꯣꯗꯤꯡ ꯇꯤꯞꯁꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧ ꯍꯥꯏꯔꯦ ꯇꯣ ꯀꯣ ꯈꯝꯕ ꯌꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯖꯤ ꯀꯣꯗꯤꯡ ꯇꯤꯞꯁꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧ ꯍꯥꯏꯔꯦ ꯃꯌꯥꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯨ ꯗꯤꯁ ꯆꯦꯅꯦꯜ ꯇꯨ ꯒꯦꯠ ꯃꯣꯔ ꯀꯟꯇꯦꯟ ꯂꯥꯏꯛ ꯗꯤꯁ ꯁꯣ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ
ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯕꯥꯏ.